ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯔꯤ ꯌꯥꯜꯗꯨꯅ ꯁꯤꯈꯤꯕ ꯀꯥ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯀꯟꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯀꯥ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯔꯥ ꯁꯥꯟꯇꯣꯛꯏꯕ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯂꯦꯞꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯣ ꯃꯐꯝ ꯇꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯏꯀꯣꯝ ꯀꯣꯝꯕ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯇꯦꯕꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯥꯟꯕ ꯀꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯤ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯊꯥꯒꯤ ꯚꯔꯥ ꯑꯗꯨꯒ ꯌꯥꯝꯅ ꯊꯤꯅ ꯃꯣꯠꯂꯝꯒꯗ꯭ꯔꯥ ꯑꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯑꯣꯡ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯀꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯄ꯭रिꯌꯥꯡꯀꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯕꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯍꯥꯏ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯅꯦ ꯍꯪꯂꯛꯂꯤꯕꯗꯣ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯆꯠ ꯆꯠꯄ ꯄꯪꯂꯥꯡ ꯂꯥꯡꯕ ꯌꯥꯗꯦꯀꯣ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯥ ꯕꯔꯥ ꯑꯣꯏꯖꯔꯕꯁꯨ ꯅꯈꯣꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥ ꯕꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯗꯣ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯀꯥꯁꯦ ꯂꯩꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯗꯦ ꯀꯥꯁꯦ ꯋꯣꯝꯆꯥꯛꯅꯩ ꯍꯥꯏꯗꯨꯅ ꯇꯝꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯖꯛ ꯂꯥꯎꯅ ꯐꯨꯖꯤꯜꯂꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯣ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯙꯥꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯥ ꯚꯔꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯣ ꯃꯧ ꯅꯍꯥ ꯑꯃꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯅꯧꯕ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯈꯣꯏꯗꯤ ꯉꯁꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯣꯏ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ ꯌꯥꯝꯅꯁꯨ ꯅꯥꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯩꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯑꯗꯣ ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯔꯤꯅꯣ ꯍꯪꯉꯨ ꯃꯐꯝ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯀꯥꯏꯗꯣ ꯇꯧꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄ꯭रिꯌꯥꯡꯀꯥꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯄ꯭रिꯌꯥꯡꯀꯥꯗ ꯅꯪꯕꯨ ꯈꯔ ꯀꯤꯒꯟꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄ꯭रिꯌꯥꯡꯀꯥꯅ ꯀꯤꯒꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ 4ꯃꯨꯛ ꯁꯨꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯀꯥꯁꯦ ꯍꯥꯟꯅ ꯀꯅꯥ ꯂꯩꯔꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯅꯈꯣꯏꯗꯧꯅ ꯅꯨꯄꯤ 4 ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅ ꯆꯠꯂꯒꯦ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄ꯭रिꯌꯥꯡꯀꯥꯅ ꯀꯔꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ
ꯃꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯍꯥꯏꯔꯤꯅꯤ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯄꯨꯂꯞ ꯆꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯄ꯭रिꯌꯥꯡꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯦꯕꯜ ꯑꯃꯗ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯤ ꯇꯨꯝꯂꯨꯔꯒꯦ ꯅꯕꯥꯅꯤꯁꯨ ꯀꯨꯏꯔꯅꯨ ꯇꯨꯝꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯁꯨ ꯑꯩꯁꯨ ꯇꯨꯝꯅꯤꯡꯂꯛꯂꯤ ꯄꯨꯡꯁꯦ 12:30 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯪꯈ꯭ꯔꯤ ꯄ꯭रिꯌꯥꯡꯀꯥ ꯃꯇꯣꯝꯇ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯄ꯭रिꯌꯥꯡꯀꯥ ꯃꯍꯧꯁꯥꯅ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯍꯦꯕꯤꯠ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯍꯥꯟꯕ ꯇꯥꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯣꯕꯥꯏꯜꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯤꯂꯥ ꯐꯂꯥ ꯐꯤꯂꯝꯒꯨꯝꯕ ꯑꯃ ꯊꯥꯕꯁꯨ ꯃꯥꯜꯂꯨꯔꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯣ ꯈꯨꯝꯖꯤꯜꯂꯝꯂꯒ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯂꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯤꯕꯁꯦ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯂꯩꯃ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯀꯞꯄꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯇꯥꯗꯦꯅ ꯂꯂꯩꯃ ꯅꯪ ꯇꯥꯕ꯭ꯔꯗꯦ ꯑꯩꯁꯨ ꯇꯥꯗꯦ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯍꯧꯖꯤꯛꯄꯨꯗꯤ ꯐꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯉꯩꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯛꯄꯒꯤ ꯋꯥꯅꯤꯗ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯂꯂꯩꯃꯅ ꯌꯥꯔꯦꯍꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯑꯍꯤꯡꯁꯤꯗꯕꯨ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯊꯑꯣꯏꯅ ꯍꯧꯗꯣꯛꯑꯒ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯄ꯭रिꯌꯥꯡꯀꯥ ꯊꯋꯥꯏ ꯌꯥꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯥꯈꯤꯗꯕ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯈꯜꯂꯤ ꯔꯦꯗꯤꯑꯣꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯐꯤꯂꯝꯒꯨꯝꯕ ꯊꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯃꯛ ꯇꯨꯝꯅꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯄ꯭रिꯌꯥꯡꯀꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏ ꯑꯗꯣ ꯑꯌꯨꯛꯀꯤ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯄ꯭रिꯌꯥꯡꯀꯥꯗ ꯄ꯭रिꯌꯥꯡꯀꯥ ꯅꯪꯅ ꯉꯔꯥꯡ ꯇꯥꯏ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯩ ꯇꯥꯕ꯭ꯔꯣ ꯑꯁꯦꯡꯕꯩ ꯇꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯉꯩꯗꯅꯦ ꯅꯨꯄꯤ ꯑꯃꯅꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯣꯕꯥꯏꯜꯗꯒꯤ ꯐꯤꯂꯝ ꯊꯥꯗꯣꯛꯂꯒ ꯇꯧꯕꯗꯒꯤ ꯀꯞꯂꯤꯕ꯭ꯔꯥꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯀꯞꯂꯤꯗꯣ ꯃ꯭ꯌꯨꯖꯤꯛ ꯑꯃꯠꯇ ꯌꯥꯎꯗꯦꯕꯀꯣ ꯑꯥꯔꯊꯒꯤ ꯁꯨꯝ ꯀꯞꯄꯒ ꯁꯨꯝ ꯆꯠꯄꯗꯧꯅꯁꯨ ꯇꯧꯏ ꯑꯗꯒꯤ ꯑꯩꯁꯦ ꯀꯤꯔꯛꯇꯅ ꯅꯕꯥꯅꯤ ꯍꯧꯗꯣꯛꯏ ꯅꯕꯥꯅꯤ ꯍꯧꯒꯠꯂꯛꯄꯗꯩꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯅꯕꯥꯅꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯁꯨ ꯇꯥꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯅꯩꯅꯔꯒ ꯁꯨꯝ ꯂꯩꯍꯦ ꯃꯤ ꯐꯤꯂꯝ ꯊꯥꯔꯒ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯁꯣꯔꯣꯛ ꯃꯄꯥꯟ ꯅꯩꯁꯤꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯗꯨꯀꯥꯟꯗ ꯂꯥꯛꯂꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ 1.5 ꯍꯧꯖꯤꯟꯈ꯭ꯔꯤ ngasi phawbada makoi ahumda karigumba ki tujungba amata ngasi phawbada toroktri aduga ngahan makoi gi yumda laklamba haibadi makoi gi ahumgi munaka laklamba maunha adusu makoi gi kabara adudagi matam khargi oina makoi kadai da no machatkani haiduna chathokri aduga thangnaba ka sing adudasu mioi sing leinaramba sing adusu magi matam lurakladuna loina makchatnakri aduga thoibicha lalaima amadi priyanka makoi singti lamahai tambal lojibani adumak leiri makoina adumna leiringai haujikti nong kanna tabadagi mafamado ising chauchalakhi adumna ising chauchalakpadagi di haujik thoibicha lalaima priyanka makoi ahumna leiriba ka ado ising changchalakli maramaduna mafamadu ta ising thumjalakpadagi di makoi ado ka adu da leiba yararoi haiduna yumbu aduna makoi ahumda hairi matamadu da makoi ahumna adu warabadi matam kharagi oina yumda leirubana phagatra haiduna yumbu aduda wari sari matam aduda yumbu aduna nakoina yumda amu haludrabasu aigi atopa ka amalai maruda wena leiba yagani hairi masidagi di thoibicha lalaima priyanka makoi ahumna aduda wena leirage haiduna ka ado kraidano haiduna hanglari masidagi di yumbu aduna asum makoi ahum puraklaga yum adudagi khara wangkhatna maninglomda sagatliba yum adudagi khara wangba dalan amagi mathakta makoi ado pukhalakle ardoga ka amada makoina kutombi thinduna yumbu aduna so hanglaga haujikti ka aduda makoi matam khargi oina ising mayang tarjiba phawbada
ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯒꯝꯒꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃ, ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯔꯨꯗꯕꯗꯒꯤ ꯏꯆꯤꯛ ꯆꯤꯛꯏ, ꯃꯣꯠꯁꯨ ꯌꯥꯝꯅ ꯃꯣꯠꯁꯜꯂꯤ꯫ ꯃꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯤꯉꯩ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ, ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯐꯥꯎꯕꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯩꯗꯧꯅꯤ ꯍꯥꯏꯅꯣ? ꯑꯁ ꯀꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯗ꯭ꯔꯣ? ꯏꯋꯣꯡ ꯋꯣꯡꯈꯠꯂꯒ ꯉꯍꯥꯟꯋꯥꯏꯗ ꯕꯨꯠ ꯕ꯭ꯔꯦꯛ ꯀꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯊꯣꯏꯕꯤꯆꯥ, ꯄ꯭ꯔꯤꯌꯥꯡꯀꯥꯁꯦ ꯄꯨꯔꯥ ꯀꯤꯔꯕꯅꯤꯀꯣꯁꯦ, ꯍꯣꯔꯦꯟꯗꯤ ꯂꯛꯅꯁꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯌꯥꯝ ꯀꯤꯒꯜꯂꯤ, ꯑꯗꯨꯃꯥꯏꯅ ꯂꯛꯅꯔꯗꯤꯕꯀꯣ ꯑꯩ ꯌꯨꯝꯗ ꯍꯟꯖꯈꯤꯅꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯊꯕꯛꯁꯤꯡ ꯇꯧꯕꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯁꯦꯝ ꯁꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯆꯥꯛ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯣ ꯄꯤꯠ ꯄꯤꯠ ꯈꯞꯂꯝꯂꯒ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ꯫ ꯃꯩ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗꯨꯗ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯀꯦꯟꯗꯜ ꯆꯨꯈꯠꯀꯦ ꯍꯥꯏꯗꯨꯅ ꯃꯩꯈꯦꯠ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯥꯔꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯒ꯭ꯌꯥꯁ ꯃꯊꯛꯇ ꯊꯝꯃꯝꯕ ꯃꯩꯈꯦꯠ ꯑꯗꯣ ꯂꯧꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯥꯔꯨꯔꯤ꯫ ꯃꯗꯣ ꯃꯤꯒꯤ ꯃꯈꯨꯠꯁꯨ ꯃꯥꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯂꯂꯩꯃꯅ ꯀꯔꯤꯅꯣ, ꯀꯔꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯔꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯊꯣꯏꯕꯤꯆꯥꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯂꯩꯃꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯃꯥ ꯃꯥꯔꯛꯄꯗ ꯃꯩꯈꯦꯠ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯩꯈꯦꯠ ꯑꯗꯨ ꯊꯦꯡꯅꯕꯗ ꯑꯍꯥꯟꯕꯗꯗꯤ ꯂꯂꯩꯃꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯪꯕꯗꯨꯗ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨ ꯂꯂꯩꯃꯅ ꯑꯁ ꯌꯥꯔꯦꯍꯦ, ꯑꯩꯁꯨ ꯃꯩꯈꯦꯠꯇ ꯈꯪꯉꯨꯕꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯈꯦꯠꯇꯣ ꯃꯍꯥꯛꯅ ꯆꯨꯈꯠꯂꯛꯏ꯫ ꯃꯩꯈꯦꯠ ꯑꯗꯨ ꯍꯦꯛ ꯆꯨꯈꯠꯂꯛꯄꯗ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯥꯛꯊꯔꯒ ꯂꯨꯝꯂꯒ ꯂꯩꯈꯤꯕꯒꯤ ꯁꯥꯎꯝ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨ ꯂꯂꯩꯃ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯩ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯨꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯀꯦꯟꯗꯜ ꯑꯃꯗ ꯆꯨꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯨꯈꯠꯂꯛꯂꯒ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯂꯂꯩꯃꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯃꯩꯈꯦꯠ ꯆꯨꯈꯠꯂꯛꯄꯗꯣ ꯑꯗꯨꯗ ꯅꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯝ ꯃꯅꯥ ꯖꯨꯝ ꯖꯨꯝ ꯊꯥꯗꯕ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯃꯥꯏꯗꯤ ꯎꯍꯧꯗꯦ, ꯂꯨꯈꯝꯒꯤ ꯁꯔꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯥꯆꯦꯛꯇ ꯈꯤꯇꯪ ꯎꯍꯧꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯈꯔ ꯀꯤꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯨꯝꯁꯤꯀꯣ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯄ꯭ꯔꯤꯌꯥꯡꯀꯥ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯁꯤ ꯌꯥꯔꯦ ꯇꯣꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛꯆꯥ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯀꯣꯜꯂꯛ ꯋꯥꯏꯔꯝꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯂꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝ ꯑꯗꯣ ꯌꯧꯔꯨꯕꯗꯨꯗꯤ ꯀꯣꯜꯂꯤꯛ ꯐꯦꯡꯅꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯤꯆꯥꯅ ꯀꯦꯟꯗꯜ ꯑꯗꯣ ꯄꯥꯏ, ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯀꯣꯜꯂꯤꯛ ꯑꯗꯣ ꯐꯦꯡꯕꯒ ꯆꯥꯝꯕꯒ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯒꯝꯒꯝ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯋꯪ ꯂꯥꯎꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯐꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯄꯒꯤ ꯀꯦꯟꯗꯜ ꯑꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯐꯦꯡꯉꯤꯕ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯂꯨꯝꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏ ꯑꯅꯤꯅ ꯐꯦꯡꯂꯤꯕ ꯀꯣꯜꯂꯤꯛ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯣꯜꯂꯤꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯔꯣꯡ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯪꯅ ꯇꯧꯔꯛꯏꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯩꯗꯤ ꯇꯧꯈꯤꯕ ꯂꯩꯇꯦ, ꯃꯗꯣ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯑꯃꯅ ꯇꯧꯍꯟꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯅꯣꯛꯂꯒ ꯀꯔꯤ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯍꯥꯏꯕ, ꯐꯤꯂꯝ ꯃꯃꯤꯡꯕꯨ ꯃꯥꯜꯂꯤꯅꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯍꯧꯅ ꯅꯣꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯡꯀꯥꯗꯤ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥ ꯃꯍꯥꯛꯅ ꯅꯣꯛꯂꯤꯕ ꯈꯨꯅꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯣꯛꯂꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯉꯁꯤ ꯊꯣꯏꯕꯤꯆꯥꯒꯤ ꯈꯨꯅꯣꯛ ꯑꯗꯨꯗ ꯂꯂꯩꯃꯗꯣ ꯈꯔ ꯄꯥꯈꯠꯂꯛꯏ꯫ ꯃꯁꯤꯗꯤ ꯂꯂꯩꯃꯅ ꯀꯔꯤꯅꯣ ꯊꯣꯏꯕꯤꯆꯥ ꯑꯗꯨꯌꯥꯝ ꯍꯧꯅ ꯅꯣꯛꯏꯗꯨꯕꯣ, ꯌꯥꯔꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯀꯤꯔꯤꯉꯩꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯅꯣ ꯅꯣꯛꯄꯁꯤꯕꯨ ꯀꯔꯤ ꯃꯥꯜꯂꯒꯦ?
asomna hairaga lalima amadi Priyanka munna yengi matam aduda Priyanka thoibicada phawba yengba ngamdraduna mahak tumina dumak leiri adugi matung makoi kon phengba paraprap loisilli aduga makoi ahum makoi gi tumpham karomda laktuna makoi tumna ba tawri matam aduda Priyanka karino asungali basibo laring hatang di paki sidana haiduna lalima amadi thoibicada hairi maruda lalaimana aidi tumningmana yadre tumlage hairamnaga mahakti phamungga dumak tumkhri matam aduda thoibicana pharese aiga ngahak parasi lao haiduna Priyanka amadi thoibica makoi ani phaminaraga lairik pari Priyanka di thoibica je ngasi mawong ama tawbi haiduna kitrit kirum tawribani aduga lairik pabaduda thoibica da mahakna lona haifet so dumak yengi thoibica di karisu khandabduna adumak lairik paduna leiri matam aduda Priyanka thoibica gi mamaida sumjenglapada ikhang khanguduna thoibica Priyanka phat launa mamit sangdik sangna pangthoklaga khangiyeng jinglei matam aduda Priyanka khangprek khangduna ima haiduna chongthokpada sokri aduga panana mahak laimaida turi matam aduda thoibica chensen laktuna kaidorage nangbo ha kaidorage ba haiduna hangi matam aduda Priyanka nangi hoji kimiyeng aduda khangduna turi bani haiduna khomi murda thoibica nang yamna kimen khrese aina yengbo babu yadrabro haiduna ngangi asumna ngang mahak pa hogat piro matungda direct hayeng oina paro masigi thenge tumasi lao haiduna namduna thoibicana Priyanka bu pusinduna adumak tumin nakri makoina asumna tumlingai gi matam aduta ahingi pung amamuk tarpa adwaida nupi amana kanna launa kapagi khonjal tarakhi khonjal adu tabada Priyanka di mami khangpang pangi aduga kaino hoskiduri as aidio homse leibse yamna hainirakreda moigi tamnabi gaido yam tawmaleda asumna khandro leiringai nupi amana sut kapagi makholama tarakhi khonjal adu tabada Priyanka di swai laukri masidagi di Priyanka lalaima amadi thoibica bu namduna hawdokli lalaima di hakulakli adubu thoibica di hawkulu haibi yadi tumina dumak mamaya nonthaduna adumak tumduna leiri matam aduda Priyanka thoibica hawulomi namkomta hawulomi haiduna hanjin koro phawda hawkulakri matam aduda lalaima Priyanka karino nangni hai ipungpingna kokkolesibo haiduna hangi matam aduda Priyanka ai dro tarisibo lakoi tadabro tu nupi makapisi tadaro wafam aduda lalaima swai lawi mahaksu haujikti nupi amana kapla ga chalibato makhon tari khonjal ado tabda lalaima masadu kiban khiduna phamung aduda chongkhakhi asomna lalaima gudung phamung aduda kakhakhraga phaju kupsalaga laikhibaduta Priyanka su kirekladuna mahaksu thoibica amade lalaima makhoi ani gi mayaida phatlauna changsinduna mazu phaju chingkatuna tumdun leiri matam aduda thoibica churon paron lon bahoroklei mahakna karigidamakta aibu asigumna phajalaga thamlibano aibu ining tamhallu karchulai taba angang macha makhoi anina aibu thingba yabra haiduna mar thokoma koilau lauri adumma torokpadagidi lalaima amadi Priyanka makhoi ani di pakapna loiri thoibica gi mawong asida ma se lai uknarabra natragana lai phataba changlabra kainoma tawre haiduna yawna pakhalami matam aduda Priyanka lalaimada yumbuda taurusila haiduna Priyanka lalaimada hairi marda lalaimana thoibica mathumta thadoklamlaga aikoi anina chathoklabadi karigumbada mahakna ka ase thadokuna chengkiba taragadi aikoi anina khangoraroi maramaduna aina thoibica se sanghoragi aduga nangna yumbuda pau piruro natragana nangna thoibica se sanghoro aduga aina oina pau piruragi hairi wafamaruda Priyanka tawphomlafam khangdi mahak matomta chatpasuki aduga thoibica sanghobasuki ri masidagi Priyanka thoibica se kasig manungda thongojlaga thanamasi aduga aikoi ani oina yumbugi manakta chatuna yumbu aduda pawado pirurasi hairi wafamadu lalaimasu hoi haidunu yaraduna makoi ani ka adugi mapanda parap thoroklaga ka thongnon sellamli masidagi di lalaima amadi Priyanka yumbu adugi manaktamna kaka kauratuna chelaki makoi anina yamna kanna law khongduna kauraga ising adugi marakta chabung lakuna kaururaba adudadi yumbu keduraba chano haiduna mahak jingnaba amaka lonana mapanda parap thorokhi matam aduta lalaimana hauji wakhoi mawanabi thoibica ka adugi manungda karinoma tawduna lehore haiduna pau tami
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯅꯈꯣꯏ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯣ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯑꯗꯨꯒ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯏꯕꯤꯆꯥꯅ ꯂꯩꯔꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯃꯥꯏꯕ ꯀꯧꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥ ꯊꯣꯏꯕꯤꯆꯥꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤꯆꯥꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ ꯑꯗꯨꯗꯨꯒ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯗꯨꯗ ꯅꯞꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯈꯤ ꯂꯂꯩꯃꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗ ꯊꯣꯏꯕꯤꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯈꯪꯂꯗꯨꯅ ꯀꯩꯅꯣꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯊꯔꯛꯄꯗ ꯃꯈꯣꯏ ꯑꯗꯣ ꯀꯤꯃꯟꯈꯤꯕꯅ ꯏꯁꯇꯤꯌꯥꯔ ꯑꯗꯨꯗ ꯋꯣꯟꯊꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯏꯁꯇꯤꯌꯥꯔ ꯑꯗꯨꯗ ꯋꯣꯟꯊꯈꯤꯕꯗꯨꯗ ꯂꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯔꯛꯂꯒ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯩꯗꯤ ꯁꯣꯛꯇꯦ ꯈꯣꯡꯗꯤ ꯈꯔ ꯅꯥꯔꯦ ꯌꯨꯝꯕꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯍꯣꯕꯤ ꯍꯣꯕꯤ ꯑꯃꯨꯛ ꯆꯠꯂꯛꯂꯤ ꯑꯗꯨꯝꯅ ꯖꯕꯨꯡ ꯖꯕꯨꯡ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯈꯔꯁꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯒꯤ ꯑꯀꯤꯕꯗꯣ ꯐꯥꯊꯕꯤꯔꯤ ꯑꯁꯨꯝꯅ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯏꯕꯤꯆꯥꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯀꯞ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯥ ꯑꯗꯣꯝꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯂꯂꯩꯃꯗ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯔꯤꯕꯗꯣ ꯀꯥ ꯑꯁꯤꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯂꯩꯃꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯀꯀꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯅꯕ ꯀꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯀꯥꯁꯤꯗ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯑꯩꯁꯨ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯅꯤꯡꯕ ꯅꯠꯇꯦꯅꯦ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯁꯤꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕ ꯑꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯩꯈꯣꯏꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯀꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯈꯤ ꯉꯍꯥꯟꯋꯥꯏ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯣꯏꯕꯤꯆꯥꯅ ꯂꯥꯏꯑꯣꯡ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯇꯣꯝꯇ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯕ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯆꯕ ꯀꯣꯛ ꯈꯒ ꯕꯦꯔꯥ ꯂꯩꯕ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯂꯥꯡꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯜꯂꯨ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯁꯨ ꯅꯍꯥꯛꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯎꯁꯜꯂꯨ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆा ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯕꯒꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩ ꯇꯝꯃꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯑꯗꯣ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯒꯨꯝ ꯇꯧꯔꯤ ꯂꯥꯏꯍꯧ ꯍꯧꯕ ꯑꯃꯗꯤ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯗ ꯅꯠꯇꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯁꯥ ꯑꯗꯣ ꯈꯪꯆꯦꯠ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯒꯤ
nupi macha ado magi ka adu ki manung da leiramba pochai punamak segaiba langkhaiba amadi thugaiba kaya ma torokli mahana aduma tawriba se mahaki pochai di thudona yawba nati matamadu ta pochai mahan takalaglabanina mahaki leminaba mamanabi sing aduna mangonda chaiba ngangba amadi kaidore haiduna hangba hori adubu mahak wadi amata haidana famadu leiramba pochai kaya ma thugaiba yangkhaiba amadi maman tangraba lairik kaya segai bharokli aduma torokpadu da mamanabi mayamna sauduna nupi yodo mukhoi mayam manaraga phuki aduga nahakna hojik segai riba lairik singse karana sinbigidori haiduna yamna thina sairi matamadu ta nupi macha aduna lairiba mukhoi mamanabi sing adu da yamna saungu jengaklaga nakhoi punama aina amata lema tharoi nakhoi bu aina loina ma hatkani haramlaga chakhumlumda haibadi gas thamliba dum che sengkhraga mukhoi injang sembada sijinaba thang sori adu pairaga mamanabi sing adu gi manakta chenselai adama tawudu da mayam su ki aduna ka ado thok lamlaga makhoi ado thuna yana chenthoraki asomna makhona chenthoroklaga yumbu adu da pawpi na ba honaki matamada da yumbu adu su yamna kanna masang amdan leibanina mak thoraktri yumbu adu ki masanu pa do thoraki aduga keduna ba yawrobage haiduna hangnari matam adu ta chechilakli ba nupi masa sing aduna makhoi ge leminaba nupi macha ama thang paiduna khoi bu hat kadabagi tahore haiduna yamna kanna law khongduna kaptura tamlari matamada da yumbu adu ki masanu pa aduna karino haisibo madugi nupidu mako khraga sakpa jalo haiduna ngang duna mkhoi punna muk lakminari matam adu ta nupi macha aduti nikthijana phamlaga amuk leirami matam adu ta maagya wari watai saduna khana longlakhiba mamanabi sing aduna nupi macha adu ta tututu asida leire haiduna khudom bi thilli matam adu da yumbu adugi macha nupa do changshelaga hai ibema kaidore nangdi kaidorage banana namanabi singsida thang pairaga tanai haisibo asumna hangluba adu ta nupi macha aduna mado karana hairibano adi tawkhiri hairamlaga mahak ka adugi manungda changshelaga sut kaptun leikri matam adu ta yumbu adugi macha nupa aduna kamunungda changshelaga matamdadi kamunung do koi chai raga leiramli aduga hauji sut kaptun leiriba nupi macha adugi khudang dasu masa matom ta thanga lentha jabagi I mayam ama thokna su leiri mado hauji ta yumbu aduna urakhi yumbu macha nupa aduna urakpadagi di makhoi leiriba mamanabi sing adu ta hai namanabi sima ko jam namthina soe ai ne tracing tawna pochai lawkhige asomna haramlaga mamanabi sing adu ta nupi macha do sina halamga mahak tracing tawna ba bandage amati pitadin ns na chingba lawba chenkhi matamadu da mamanabi sing adu na kaidoroge nangbo kaidom nang ngasi tawisibo mahausa gum nang sman he tawbro asomna hangluba adu da mamanabi aduna ai khangdre ai tawriba se ai kaino khangti asuk tanglab lairik sing amadi mamal jamlaba sing se aina ma tawkarma singada bano ai khangri aidi kemta bhab ta hojre haiduna matom ta pakap ta kapli matamadu ta mamanabi sing aduna yarase kaisu khaluragano kaigino na tomtana na nakuta len tha chariba dubo ingak ta gaire se haiduna makut ado paiduna yengi matamadu ta mamanabi aduna pairono aidi sikhibane na matik charabane haiduna pangkap ta kapi aduma leiringai yumbu adugi machano pado sensal lakli aduduka sese nakut asokpado yengsi hairamlaga mahana asokpado yamna kanna dressing toberi adumna mahana tawba aduta hujik wakhan gyan khara taraknaba pakap takap liba nupi aduna yumbu nupa aduda yengaklaga ai kaidokhrabano haiduta amu hangi maduda yumbu adugi machano pa aduna kaisi tawde se sigi la singse thomdulaga napsan grasi asumna hairga mahana hida khara puthoroktona asokpadu ta tairaba matungda bandage aduna jesan khrei adumna dressing to ba pungloi loiraba aduta yumbugi machanupa aduna nakhoi ka asida leibasibu idu nuai tabro nukoi yandaba leibra ba adumna hangbadu ta nupi macha sing aduna aikhoi karisul adugumba leiti imanabi asina kaino khangdi mahakse matomta aikhoi ki kaasna changaklaga lairik sing se pankhida segai aduga aikhoi ki lem amadi leiriba potlam chayam sing se pangkhuda thugairakpani adiga aikhoina kaidorage haiduna hangnu phadagi di thang paiduna khoi bu hatkane haiduna tanarakpani haiduna tammi matamadu ta yumbu nupa aduna nupi macha aduta ibema nangbu ngaharwaya sugumna he tawbu yaukibro adumna hangbadu ta nupi macha ado tumina lei matamadu nupi macha na pakhum pibagi mahutta ayase kok amna chi e koksam no ngaure ai nga hakta tumina tumge hairamlaga ma ado adumak tumki matamadu ta yumbu aduki machanu pa aduna
nupi machadugi yumgi ahal lamansingda pau piraga khanghandaba yararoi asumna sum taroklabadi phattanungda thoklabadi makoida soidana bahirel tarani khaladuna ꯀꯥꯔꯗꯒꯤ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏꯅꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯃꯩꯇꯧ ꯇꯧꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯈꯥꯅ ꯌꯦꯡꯂꯛꯄꯗꯒꯤ ꯑꯩꯁꯨ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯔꯤꯕꯁꯤꯅꯤ ꯆꯠꯂꯨ ꯅꯈꯣꯏꯒꯤ ꯏꯄꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯑꯃꯨꯛꯇ ꯀꯧꯔꯁꯨ ꯆꯠꯂꯨ ꯃꯍꯥꯛ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯀꯧꯕꯗꯤ ꯀꯧꯔꯨꯒꯦ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦꯅꯦ ꯆꯠꯂꯣꯅꯦ ꯄꯥꯕꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯩꯒꯨꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯅ ꯂꯩꯊꯠꯆꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯨꯡꯁꯣꯛ ꯁꯣꯛꯑꯒ ꯂꯩꯔꯝꯃꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯅꯝꯕꯔꯗꯣ ꯁꯦ ꯗꯥꯏꯔꯤꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯕꯣꯒꯦꯜ ꯍꯥꯏꯗꯅ ꯁꯦꯞ ꯇꯧꯕꯅꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯥꯏꯈꯣ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯩ ꯃꯥꯏꯕꯗꯨꯁꯨ ꯀꯧꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯤ ꯇꯧꯔꯤꯕ ꯃꯈꯨꯠꯇ ꯃꯇꯣꯝꯇ ꯊꯥꯡꯅ ꯂꯦꯟꯁꯤꯟꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯁꯤꯅꯨ ꯀꯔꯤꯁꯨ ꯌꯦꯠꯂꯨꯅꯨ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯒ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯅꯈꯣꯏꯅ ꯑꯁꯨꯝ ꯊꯧꯁꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯄꯨ ꯂꯧꯔꯣ ꯂꯥꯛꯑꯣ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯁꯤꯒꯩꯒ ꯁꯤꯖꯈꯤꯁꯅꯨ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯣ ꯊꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯌꯨꯝꯕꯨ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯅꯃꯛ ꯁꯥꯔꯛꯈꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯃꯁꯥ ꯈꯪꯖꯗꯅ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤ ꯃꯁꯥ ꯅꯈꯣꯏꯅ ꯈꯪꯗꯕꯗꯒꯤꯅꯤ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯠꯇ ꯅꯨꯡꯗꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯊꯣꯛꯍꯜꯂꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜꯁꯤꯡ ꯑꯁꯦ ꯃꯨꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯧꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯈꯨꯠꯇ ꯊꯥꯔꯝ ꯄꯥꯂꯦꯟꯗ ꯂꯦꯟꯁꯤꯟꯖꯕ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯅꯨꯄꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯈꯪꯍꯜꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯩ ꯉꯁꯤꯃꯛ ꯊꯤꯟꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯑꯃꯗꯤ ꯋꯥꯈꯜ ꯉꯥꯎꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯑꯃꯨꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ ꯅꯣꯏ ꯗꯗꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯍꯥꯛꯁꯦ ꯂꯩꯅꯥ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯐꯖꯅ ꯂꯥꯌꯦꯡꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯎ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯅꯪꯕꯨ ꯂꯧꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯍꯌꯦꯡ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯑꯋꯥꯕ ꯅꯪꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯃꯍꯥꯛ ꯃꯁꯥ ꯈꯪꯖꯗꯅ ꯍꯦꯛ ꯂꯥꯏꯃꯟ ꯀꯪꯂꯛꯂꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯪꯖꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯔꯝꯁꯤꯡ ꯑꯁꯦ ꯈꯟꯖꯤꯜꯂꯨꯕꯗ ꯃꯍꯥꯛ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯎꯪꯂꯗꯨꯅ ꯐꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ
ꯀꯥꯟꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯈꯜ ꯖꯥꯠ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯏꯇꯤꯟ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯂꯝꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯅꯕꯤ ꯑꯃ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯈꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯈꯣꯡꯗꯒꯤꯁꯨ ꯏ ꯇꯞ ꯇꯞ ꯇꯥꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯃꯊꯛꯇ ꯆꯥꯜꯂꯤꯕꯗꯨ ꯎꯔꯤ ꯃꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯉꯁꯥꯏꯗꯁꯨ ꯉꯧꯔꯤ ꯐꯩ ꯇꯧꯗꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯟꯊꯠꯆꯔꯝꯕꯗꯧꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯂꯣꯏꯅꯃꯛ ꯊꯥꯡꯅ ꯂꯦꯟꯊꯠꯂꯝꯕꯒꯤ ꯃꯁꯥꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯑꯗꯨꯝꯅ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯒ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯕꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯀꯥꯔꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯌꯨꯝꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯏꯄꯥ ꯄꯥꯛꯀꯟꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯣ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯅꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯅꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯊꯥꯡꯅ ꯂꯩꯊꯠꯆꯔꯒꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯈꯣꯡꯗꯒꯤ ꯏ ꯇꯞ ꯇꯞ ꯇꯥꯔ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯑꯀꯤꯕ ꯄꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯈꯨꯗꯛꯇ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯧꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯨꯗ ꯃꯤ ꯀꯞꯄ ꯑꯃꯗꯤ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡꯗ ꯀꯅꯥꯁꯨ ꯐꯝꯒꯗꯕ ꯇꯦꯕꯜꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯁꯠ ꯂꯩꯁꯜꯂꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯀꯥꯗꯨꯗ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯂꯩꯕ ꯉꯝꯅꯔꯛꯇ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯃꯊꯪ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯔꯦꯜ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯁꯦ ꯃꯤ ꯀꯅꯥꯁꯨ ꯆꯪꯍꯜꯂꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯁꯣꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯚꯔꯥ ꯑꯗꯣ ꯃꯊꯪ ꯁꯟꯇꯣꯔꯛꯄꯗꯒꯤꯗꯤ ꯀꯥ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯅꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 18 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯀꯥ ꯚꯔꯥꯁꯤꯡ ꯑꯁꯦ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯇꯧꯍꯧꯔꯤꯕꯁꯤꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥꯗ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯉꯧꯔꯤ ꯐꯩ ꯇꯧꯕ ꯕꯨꯠ ꯆꯪꯕ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯀꯥ ꯑꯗꯨꯗꯕꯨ ꯑꯩꯈꯣꯏꯕꯨ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯀꯌꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯕꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯝꯂꯨꯕꯅꯤ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯝꯒꯗꯕ ꯅꯠꯇꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯥꯏꯃꯟ ꯀꯥꯡꯉꯛꯂꯤ ꯑꯗꯨꯅ ꯑꯃꯥꯏꯕꯗꯣ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯡ ꯊꯛꯇꯁꯨ ꯀꯥ ꯑꯗꯨꯗ ꯍꯟꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯛꯂꯤ ꯍꯥꯟꯅꯒꯤ ꯃꯄꯥꯕꯨꯡꯒ ꯈꯪꯅ ꯆꯠꯅꯔꯝꯕ ꯃꯈꯣꯏꯒꯤꯁꯨ ꯃꯄꯨ ꯊꯣꯛꯄ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯁꯛ ꯈꯪꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯀꯧꯔꯨꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯏꯕꯤꯆꯥꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯈꯣꯏꯅ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤꯆꯥꯗꯣ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯂꯥꯡꯒꯅꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯃꯍꯥꯛꯁꯦ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯃꯌꯥ ꯇꯧꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯍꯟꯗ꯭ꯔꯤꯕꯅꯤ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯩꯉꯣꯏ ꯃꯥꯟꯕ ꯈꯨꯕꯥꯝ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯃ ꯇꯧꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯊꯣꯏꯕꯤꯆꯥꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯨꯝꯅꯅꯕꯒꯤ ꯊꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯆꯦꯟꯁꯤꯟꯈꯤ
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯍꯥꯏ ꯑꯗꯨꯃ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯊꯣꯛꯂꯛꯎ ꯐꯖꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯋꯥꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯀꯥꯡꯈꯩꯗꯒꯤ ꯊꯣꯏꯕꯤꯆꯥꯗꯣ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗꯣ ꯃꯦꯠꯈꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯉꯪꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯈꯤ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯃꯁꯤ ꯑꯝꯇ ꯂꯧꯊꯣꯛꯎꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯏꯕꯤꯆꯥꯕꯨ ꯐꯥꯔꯒ ꯂꯧꯊꯣꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯂꯣꯡꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯊꯋꯥꯏꯅꯣ ꯑꯩꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯂꯩꯃꯥꯏꯗ ꯍꯦꯛꯇꯃꯛ ꯏꯟꯊꯨꯏꯅꯦ ꯐꯩ ꯈꯪꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯃꯩꯈꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ murum ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯒ ꯃꯩꯈꯦꯠ ꯑꯗꯣ ꯈꯪꯈꯦꯠ ꯈꯦꯠꯂꯤ ꯑꯁꯨꯝꯅ ꯈꯦꯠꯂꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯃꯍꯥꯛꯅ ꯎꯔꯨ ꯎꯡꯉꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯃꯃꯥꯏ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯊꯦꯛꯇꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯪꯅ ꯆꯦꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤ ꯀꯥ ꯑꯁꯤꯗ ꯅꯈꯣꯏ ꯀꯅꯥꯝꯇ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯕ ꯅꯈꯣꯏꯁꯨ ꯀꯥ ꯑꯃꯗ ꯆꯍꯤ ꯀꯌꯥ ꯂꯩꯁꯤꯟꯗꯨꯅ ꯊꯝꯃꯨ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨꯁꯨ ꯏꯅꯤꯡ ꯇꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯦꯅꯦ ꯅꯪꯕꯨ ꯆꯠꯈꯤꯕ ꯌꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯀꯤ ꯑꯈꯪ ꯑꯣꯠ ꯂꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯣ ꯅꯍꯥꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯒꯗꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯃꯥꯕꯨ ꯅꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯉꯝꯂꯒ ꯃꯁꯥꯗꯣ ꯈꯪꯊꯦꯛ ꯊꯦꯛꯀꯠꯇꯨꯅ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯝꯅ ꯃꯁꯥꯗꯣ ꯄꯥꯏꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯊꯦꯛꯀꯠꯂꯒ ꯆꯣꯡꯈꯠꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯤꯔꯗꯨꯅ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯅꯔꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯍꯧꯅ ꯅꯣꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯅꯞꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯃꯈꯨꯠꯅ ꯌꯥꯜꯂꯒ ꯎꯔꯨ ꯎꯡꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯔꯤ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯃꯍꯥꯛꯀꯤ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯐꯤꯂꯝꯗ ꯀꯩꯗ ꯄꯪꯎ ꯎꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗ ꯑꯁꯤꯒꯨꯝꯅ ꯕꯨꯠ ꯆꯪꯕ ꯃꯤꯅ ꯐꯛꯂꯥꯡꯗ ꯅꯞꯄꯒ ꯀꯥꯕꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯈꯣꯏ ꯍꯧꯖꯤꯛ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯐꯃꯨꯡ ꯑꯁꯤꯗ ꯅꯝꯁꯤꯜꯂꯨ ꯑꯩ ꯃꯥꯒꯤ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯁꯦ ꯆꯤꯡꯊꯣꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯔꯒ ꯃꯁꯥꯗꯨꯅ ꯎꯔꯨ ꯎꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯊꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯣ ꯑꯣꯟ ꯇꯧꯈ꯭ꯔꯤ ꯑꯗꯨꯒ ꯐꯨꯜꯗ ꯂꯩꯈꯠꯂꯛꯂꯤ ꯑꯗꯨꯝꯕ ꯇꯧꯕꯗꯒꯤꯗꯤ ꯐꯦꯟ ꯑꯗꯣ ꯎꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯐꯦꯟ ꯑꯗꯨꯅ ꯇꯞꯅ ꯎꯡꯉꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯎꯡꯉꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯃꯈꯨꯠ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯊꯣꯏꯕꯤꯆꯥꯕꯨ ꯄꯝꯕꯣꯏ ꯋꯣꯛꯄꯣꯏ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯃꯤꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯇꯔ ꯑꯗꯨꯗ ꯇꯥꯗꯨꯅ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯝꯒꯗꯕꯗꯣ ꯀꯜꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯏꯕꯤꯆꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯆꯠꯂꯨ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯔꯛꯎ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄा ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯡꯀꯣꯛ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝ ꯆꯅꯝꯁꯤꯡ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯊꯝꯂꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯔꯒ ꯃꯍꯥꯛꯅ murum lewat khara solai adumna torok paduta somda thoibichado yamna kanna laukalakli aduga masado thektokuna kanagumba amana masado bukhatpagi matagum singthlibado makoina uri aduma torok paduta leiba mayamadudi thoibichase paikhalakpaduta makoisu kinabana loiri makoi masat amaga makut chena paisanaba amadi konsinadu nakibado khangli
ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯡꯆꯥꯏ ꯆꯩꯈꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯒꯤ ꯁꯔꯨꯁꯨ ꯃꯥꯜꯂꯤ ꯃꯆꯦꯠ ꯑꯣꯏꯅ ꯇꯧꯔꯒ ꯃꯆꯤꯟ ꯇꯨꯝꯂꯞ ꯇꯧꯏ ꯑꯗꯨꯒꯨꯝꯂꯕ ꯁꯔꯨ ꯃꯆꯦꯠ ꯃꯥꯟꯕ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯦꯡꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯛ 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 ꯊꯦꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯊꯦꯡꯂꯒ ꯑꯔꯣꯏꯕꯗ ꯁꯤꯟꯗꯨꯔ ꯂꯩꯔꯤꯕꯗꯨꯗ ꯊꯦꯡꯂꯒ ꯁꯤꯟꯗꯨꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯤꯟꯗꯨꯔ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯕꯤꯆꯥꯕꯨ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯁꯤꯟꯗꯨꯔ ꯑꯗꯣ ꯊꯣꯏꯕꯤꯆꯥꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯕꯝ ꯂꯥꯎꯅ ꯇꯥꯁꯜꯂꯤ ꯑꯁꯨꯝꯅ ꯇꯥꯁꯟꯕ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯀꯟꯅ ꯀꯞꯂꯒ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯨꯝꯅ ꯑꯩꯕꯨ ꯂꯛꯅꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯪꯅ ꯀꯌꯥꯗ ꯊꯤꯅ ꯂꯛꯅꯔꯤꯕ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯣꯏꯅ ꯂꯛꯅꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯑꯗꯣ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯈꯥꯏꯔꯒ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯅꯣꯏꯈꯥꯏꯔꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯏꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯈꯤꯛꯊꯔꯛꯏ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯃꯃꯥꯏ ꯑꯗꯣ ꯌꯦꯠꯇꯒꯤ ꯑꯣꯏꯗ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯅꯝꯊꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯁꯣꯔ ꯐꯨꯟꯖꯜꯂꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯏꯛ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯆꯩꯅ ꯈꯥꯡꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯁꯤꯟꯈ꯭ꯔꯕꯗꯤ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯉꯝ ꯇꯥꯜꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤ나 ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯎꯗꯦ 이비에 너코이 아니나 마기 마마나비라 많이 오자마이바 너코이 아니 레로 아두가 아이 와 하이렇게 아두가 누피 마사 너코이 레리바싱 이비에 마코이 크라 장선 비로 아두가 누파 앙카티 마판 토피크로 아둠나 하이락바두다 누파 앙카티 마판 토크리 아두가 마이바두나 마코이 싱아두다 하이 아이나 레와 크라 솔라까니 아두가 아이나 호렌 장코까시 핵 웁키바가 너코이나 이비에 마시기 프릿 아마디 레 실리 짜리바 쿠디막시 ꯂꯧꯊꯣꯛꯄ ꯅꯠꯇꯕ ꯄꯨꯂꯞ ꯑꯃꯨꯛꯇꯗ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯒ ꯂꯧꯊꯣꯛꯔꯒ ꯌꯥꯡꯀꯣꯛ ꯑꯁꯣꯝꯗ ꯂꯪꯁꯤꯜꯂꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯥꯡꯀꯣꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕ ꯑꯃ ꯊꯥꯒꯅꯤ ꯐꯤ ꯑꯉꯧꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯒ ꯃꯗꯣ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯀꯧ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯍꯥꯛ ꯑꯁꯤ ꯐꯔꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯊꯣꯏꯕꯤꯆꯥꯔꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤ ꯑꯉꯧꯕ ꯑꯃ ꯄꯨꯔꯛꯅꯕꯁꯨ ꯍꯥꯏꯕꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯂꯩꯃꯅ ꯃꯈꯣꯏꯒꯤ ꯇꯥꯋꯦꯜ ꯑꯉꯧꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯃꯥꯏꯕꯗꯨꯗ ꯄꯤꯔꯒ ꯃꯁꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕꯗꯨꯅ ꯌꯥꯔꯦ ꯃꯁꯤꯕꯨ ꯂꯩꯔꯕꯗꯤ ꯍꯥꯏꯔꯝꯂꯒ ꯇꯥꯋꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯆꯞ ꯇꯤꯡꯅ ꯇꯤꯡꯊꯣꯛꯂꯦ ꯑꯗꯨꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯥꯡꯀꯣꯛ ꯑꯗꯣ ꯊꯛ ꯎꯞꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯥꯋꯦꯜ ꯑꯗꯣ ꯊꯝꯂꯒ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯉꯧꯕ ꯇꯥꯋꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯋꯦꯜ ꯑꯗꯣ ꯀꯤꯁꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯉꯛꯂꯤꯕꯗꯤ ꯇꯥꯋꯦꯜ ꯑꯗꯣ ꯐꯔꯪ ꯆꯣꯡꯕꯒꯨꯝ ꯇꯧꯏ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯃꯇꯝꯗ ꯃꯆꯤ ꯂꯦꯡꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯤ ꯑꯁꯤꯕꯒꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯁꯦ ꯍꯧꯖꯤꯛ ꯃꯐꯤ ꯁꯦꯠꯆꯟꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕꯗꯣ ꯍꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯍꯧꯖꯤꯛ ꯃꯥꯡꯕꯗꯒꯤ ꯂꯧꯊꯣꯔꯛꯈꯤꯕ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯣ ꯌꯣꯝꯁꯤꯜꯂꯤꯕ ꯇꯥꯋꯦꯜ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯃꯁꯦ ꯃꯩ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯉꯁꯥꯏꯒꯤ ꯁꯔꯨ ꯃꯆꯦꯠ ꯃꯥꯟꯕ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯛ ꯊꯦꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯇꯥꯋꯦꯜ ꯑꯗꯣ ꯄꯨꯟꯅ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯁꯣꯝꯗ ꯃꯩ ꯊꯥꯗꯣꯛꯄ ꯑꯗꯨꯗ ꯇꯥꯋꯦꯜ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯂꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯇꯥꯋꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯤ ꯑꯃꯥꯏꯕꯗꯨꯅ ꯃꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯩꯗ ꯇꯨꯝꯅ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯁꯔꯨ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯗ ꯁꯥꯎꯍꯨꯝ ꯈꯔ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ
ꯐꯩ ꯅꯍꯥꯛ ꯆꯠꯇꯤ ꯆꯠꯂꯕ ꯑꯣꯏꯔꯦ ꯃꯩꯅ ꯆꯥꯛꯄꯁꯨ ꯀꯤꯔꯤꯌꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄ ꯌꯥꯔꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃꯗꯣ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯅꯤꯡꯊꯤꯅ ꯁꯦꯠꯆꯟ ꯆꯥꯁꯟꯕꯤꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃ ꯑꯁꯤꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅꯒ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯒꯗꯕ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯐꯝ ꯑꯃꯗ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯀꯟꯕꯤꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯀꯣ ꯏꯕꯦꯝꯃꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒꯅꯤ ꯇꯧꯒꯗꯕꯨ ꯀꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯊꯝꯂꯒꯅꯨ ꯀꯥ ꯑꯁꯤ ꯅꯈꯣꯏꯅ ꯁꯤꯗꯣꯛꯀꯦꯔꯥ ꯊꯨꯒꯥꯏꯈꯤꯒꯦꯔꯥ ꯑꯃ ꯇꯧꯔꯣ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯔꯔꯣꯏꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯃꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯨꯒꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯁꯤꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯈ꯭ꯔꯤꯛ ꯈꯤꯛꯇꯣꯛꯄꯤꯔꯛꯏ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯆꯥꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏ ꯊꯨꯛ ꯂꯥꯎꯏ ꯑꯣꯅꯤꯡ ꯇꯧꯏ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯑꯣꯊꯣꯛꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯗꯨꯝꯒꯨꯝꯂꯕ ꯀꯌꯥ ꯑꯃꯁꯨ ꯑꯣꯊꯣꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯆꯥ ꯍꯦꯟꯅ ꯑꯣꯈꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯏꯁꯨ ꯅꯨꯄꯤ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯗꯤ ꯊꯥ 2 ꯅꯠꯇ꯭ꯔꯒꯅ 3 ꯃꯨꯛꯇꯤ ꯁꯥ ꯆꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯔꯣꯏꯗꯕꯁꯤ ꯏꯔꯨꯖꯗꯅ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯔꯣꯏ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯤ ꯑꯁꯤꯡ ꯑꯃꯥꯟꯈꯔ ꯈꯥꯏꯔꯣꯀꯣ ꯊꯥ 3 ꯃꯨꯛꯇꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯁꯦ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯂꯥꯏꯃꯟ ꯑꯃꯨꯛ ꯀꯥꯡꯂꯛꯀꯅꯤ ꯁꯦ ꯄꯨꯄꯨꯅꯦ ꯁꯤꯒꯤ ꯂꯪꯍꯨꯝꯁꯦ ꯀꯤꯁꯟꯕꯤꯔꯝꯒꯦꯀꯣ ꯂꯪꯍꯨꯝ ꯑꯁꯦ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯂꯧꯊꯣꯛꯄ ꯌꯥꯗꯦꯀꯣ ꯊꯥ 3 ꯃꯨꯛ ꯐꯥꯔꯛꯂꯒꯗꯤ ꯑꯗꯨꯃꯛ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯂꯧꯊꯣꯛꯎꯔꯨꯅꯨꯗ ꯑꯗꯨꯝ ꯀꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯨꯅ ꯊꯣꯏꯕꯤꯆꯥꯗ ꯀꯤꯁꯟꯕꯤꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯊꯥ 3 ꯃꯨꯛꯇꯤ ꯁꯥ ꯆꯥꯔꯣꯏꯗꯧꯔꯤꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯁꯥꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯪꯒꯗꯕꯒꯤ ꯌꯥꯀꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯥ ꯉꯥ ꯆꯥꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯏꯃꯟ ꯀꯥꯡꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯊꯥ 3 ꯃꯨꯛꯇꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯐꯨꯝ ꯇꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯈꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯕꯨꯅ ꯏꯍꯥꯡ ꯍꯥꯡꯅ ꯊꯝꯍꯧꯔꯤ ꯑꯗꯨꯒ ꯁꯣ ꯂꯣꯟꯁꯤꯜꯂꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯁꯤꯡꯁꯨ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯥꯟꯅꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯈꯤ ꯊꯣꯏꯕꯤꯆꯥ ꯊꯥ 3 ꯃꯨꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤꯃꯠꯇ ꯆꯥ ꯊꯛꯄ ꯑꯃꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯗꯅ ꯆꯥꯛ ꯆꯥꯕꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯔꯝꯕ ꯁꯥꯞ ꯑꯗꯣ ꯀꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯖꯗꯨꯅ ꯊꯣꯏꯕꯤꯆꯥ ꯂꯂꯩꯃ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯀꯥ ꯑꯗꯨꯗ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯍꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇꯝꯊꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯨꯕꯗ ꯇꯝꯅꯔꯛꯈꯤꯕ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯗ ꯊꯋꯥꯏ ꯐꯠꯇꯕ ꯆꯪꯈꯤꯕ ꯅꯍꯥꯟꯋꯥꯏꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯕꯨꯠ ꯍꯥꯏꯔꯞ ꯆꯪꯕ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯀꯥꯗꯣ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯅꯦꯛꯂꯒ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟꯕ ꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ